LAMDAM ASIDA THOKLIBA IRANG ASI LOISHINNABA CENTERNA Kanglup Anigi Marakta Wari SHANNADUNA Khannaba Houragani Haibagi Pao FANGLE HAINA Chief Minister NONGTHOMBAM BIREN PHONGDORAKLI WAFAM ASE Building Construction and Other Construction Workers Singe Training Center Amadi Night Shelter Sangabagi Thauramda Mahakna Phongdokibani Department of Skill, Labor, Employment and Entrepreneurship Ki Makhada Manipur Building and Other Construction Workers Welfare Board Tagil Patanaiba IJ Complex Pangtokpa Thauram Aduda Chief Minister NONGTHOMBAM BIREN Hai Labor Department Amadi MOBC na Chingba Department Singna Piriba Kanaba Sing Mamangda Miyamna Khangnarudabani Labor Department na Miyamna Piriba Khudongchaba Sing Asi BJP Lengak Laklabam Machung Kumja English Nation Traga Nipan Adwaidaki Miyamna Khangnarakpani Ngasi Sangariba Training Center Amadi Night Shelter Sing Asina LAMDAM Asigi Sinmi Sing the Chawra Kanaba Piragani Prime Minister Narendra Modi na Luchingba BJP ki Lengak Asina Nupi Sing Empower Tongnaba Tongan Bathausil Sing Paikatli Thabak Taudiba Nupi Sing Yengduna Nupi Sing Oiba Hostel Sanaba Tharang Ase Singthadingai Oiba Amani Thausil Asagi Makhada Lupa Crore Chamaka Yankairom Changna Manipur ki Tongan Mafam Tarada Working Women Singi Hostel Sanaba Tharang Paikatli Amaromda Yumthong Khudingmak Senthok Leitaba Yadi Haibagi Wakalonda One Family One Livelihood Scheme Hudukli Scheme Asina Matik Chaba Beneficiaries Sing that Lupa Lak Amadaki Lak Tara Fauba Fanganbagi Kudong Chaba Pide Scheme Asigi Kudong Chaba Miyam na Lomina Se Amaromda Lambi Sarok Semnaba Lupa Crore Lising Ahunga Chamanga Changna Concrete Road Semnaba Tharang Paikale Haina Chief Minister na Phongdoke Chief Minister na Makachana Hai Hauzik LAMDAM ASIDA THOKLIBA IRANG ASIGA Mari Lainanang Ngarang Delhi da Government of India gi oiba maru oiba mifam ama pangthokre athuba matamda Kanglup Anigi Marakta leiriba wakhal tanadaba sing ase gyanaba puraklaga paroshin amagi damak khong thangjilagani haibagi pau fangle irang asigi marak asida lengak na paikhatpa yaba thabak angam bathak honade tungi mirol gi damak khanjuna aikhoi amato oina punsinlaga aikhoi gi kunai asida singna rakliba sing ase thengnamina se LAMDAM asida tangdu leitaba purakna honamina se Amaromda State Asida Dengue ki case leptana hengal liba asi machang na paladuna Chief Minister na Makachana Hai Dengue asi arrival laina nate Housing Imphal West District khakta da dengue ki case chanipan handle leiba thengnai maram asina dengue dagi ngakthok na ba punna khusam na duna honamina se dengue dagi lapna leina ba yari makai yum amadi yum gi akoibada kang machak fopam oiriba isim tungpham thamgum si haina Chief Minister na Makata ki See, Labor Department ki Manipur Building and Other Construction Worker Welfare Board. Aduga under development of skills, labor employment, entrepreneurship. See, see, koi mami the tar labor. But 2017-18 lagi yang Labor Department je dinda koi Manipur ki baru ina IPR research na piri memang Khannaba. Aduga worker lupa sungga. Labor card piri kada labor ki card ki kuthang na koi na khangi Khannaba ba yasa. Adugi mati kya na piri. Kasi su adugi dam ka dena thawai na koi kasi sangari si kya ngai ne semai ne jiriban ne ekoi ki tabi sine. Aduna Labor Department je koi ni nomo ki surga talaga saja ba koi na yang chana je ba ta. Aduna Labor Department ho je khalla ga labor card sara ga Legalai ba wana taso mayam se sahi ki tha khana to so phangala kana yam kana mayam to phangala honari aba kai here mujhe mayam ki blessing degi hona badagi khara shanti lai bharat sarkar ngara na chogo meeting ma ada togi athubo matamda koi Kanglup singi marakta leiba is under sadi yana ba pora ka rawani ko tai saba horokna bi ku saba ai badagi pau nge Ngasigi Thauram Aduga Mari Lainana Labor Minister Hekam Dingona Hai Manipur Building and Other Construction Workers Welfare Board Ase Kumja English Nation Tara Dal Nikhatkiba Ama Oiragaso Board Ase Mapung Fana Thabak Pangtokpa Hokiba Ase State Asida BJP ki Lengak Laklabam Bachong Kumja English Nation Taraga Nipan Dagine Board Asida State Asegi Sinmi Singi Yaifa Tharangi Thabak Sing Paikhatuna Lakle Ngasi Sangariba Training Center Ama Amade Night Shelter Ahum Asina Sinmi Singda Achawa Khannaba Ama Piragani Haina Magna Makataki We 2010 dagi we established over Houragani we yam mahung phana we haidi highway board asi labor ki makada we da sakta ko Houragani basi we honorable chief minister lising makada adu makoi di BJP government si la ko gi we mayam gi seva to ngam ki bani ha basi ma haina da maya thamjani bidu da marwai na si gi achoba we labor ki achievement ma hai ta ga ngasi we na matam sangna dagi chahi kya dagi labor board
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯁꯤꯔꯨꯔꯒ ꯂꯩꯔꯝꯕꯁꯦ ꯃꯁꯤ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯒꯚꯔꯟꯃꯦꯟ ꯂꯥꯛꯄ ꯑꯗꯨꯅ ꯂꯤꯗꯔꯁꯤꯞ ꯑꯣꯐ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯤꯅꯤꯁꯇꯔꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯁꯤꯡ ꯃꯈꯥꯗ ꯃꯥꯒꯤ ꯒꯥꯏꯗꯦꯟꯁ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯑꯃ ꯁꯥꯕ ꯉꯝꯕ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔꯁ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ 100 ꯕꯦꯗꯦꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯪꯒꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯊꯥꯞ ꯑꯊꯥꯞꯄꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯊꯕꯛ ꯁꯨꯕ ꯑꯗꯨꯒꯨꯝꯕ ꯖꯒꯥ ꯁꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔꯒꯤꯗꯃꯛꯇ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ 100 ꯕꯦꯗꯦꯗꯀꯤ ꯑꯗꯨꯒꯨꯝꯕ ꯅꯥꯏꯠ ꯁꯦꯜꯇꯔ ꯍꯣꯝ ꯑꯩꯈꯣꯏꯅ ꯁꯪꯒꯥꯕ ꯉꯝꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯁꯨ ꯑꯗꯨꯒ ꯄꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤ ꯒꯚꯔꯟꯃꯦꯟ ꯑꯁꯤꯒꯤꯁꯨ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟꯅꯤ Ngasigi thauram aduda Chief Minister Nongthombam Birena Manipur Building and Other Construction Workers Welfare Board ki makhada nauna saba training center ama haunabi matung ina sangakhe loinana Chief Minister na online gi kuthangda Imphal West District ke Sekmai da 100 bedded night shelter ama Imphal East District ke Kyamkai da 100 bedded night shelter ama amade Jiribam District ke Dibong Khunau da 100 bedded night shelter ama su sangakhe ngasigi thauram aduda Chief Minister Nongthombam Biren Labor Minister Haikam Tingko, Power Minister Thongam Bishojit, Lengaki Maru Oiba MLA Singh, Manipur Building and Other Construction Workers Welfare Board ki Chairperson K. Sarat Kumar, BJP Manipur Pradesh ki President A. Saduna Chimbana, President Member Oina Sarvyakhe.